Chief Minister Sindoknaba Chirol Nanda da Piramle BJP na lusingba lenga asigi Chief Minister oiriba nongthomba Biren Chief Minister phamdagi lauthoknaba lenga asida yauriba Speaker Minister yauna MLA tarama panna Prime Minister Narendra Modi da leimai taruk panba seron ama pisilam le haina wathok leiribani wathok asigi mara asida leimai taruk panba seron aduma Prime Minister Narendra Modi da pisindringai mamangda BJP ki National President oiriba JP Nanda da Piramle haina National Media News Channel singda report tawrakpadagi sarangnaba amuk thokle Chief Minister Sindoknaba Chirol pisilambada yauriba Minister amadi MLA singna wafam asigi matangda pau hangbada ningthina khumningdaba amadi lochinduna thambaga loinana National Media da phongdokhraba pau asi Manipur da su pau se amadi Electronic Media kayada phongdoknabadagi paliba lenga asigi maikaidagi lusingba kharana tongani haina sandokba laikhrabani BJP ki President ta aiba Chirol pisilamle haibasi social media platform da Biren oirakpada National Media Channel singdasu pau oine yaukhrabani